ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ, ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯝ ꯆꯥꯎꯕꯗ, ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯂꯣꯛꯄꯗ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯝꯅ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤ ꯏꯅꯥ ꯐꯅ ꯈꯨꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯧꯁꯥꯗꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯌꯨꯝꯒꯤ ꯐꯛꯂꯥꯟꯗ ꯌꯦꯛꯁꯤꯟꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯃꯇꯨꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯐꯛꯂꯥꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ प्रजाꯁꯤꯡꯁꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯦꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯋꯥꯍꯩ ꯑꯃꯠꯇꯅ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯋꯥꯁꯨ ꯅꯤꯡꯊꯧ ꯑꯁꯤꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯐꯤ ꯑꯉꯧꯕꯤ ꯁꯦꯠꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯦꯡꯊꯥꯅ ꯀꯞꯂꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯅꯪꯗꯤ ꯑꯁꯨꯛ ꯋꯥꯅ ꯀꯞꯄꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ?" ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯏꯅꯤꯡꯊꯧꯒꯤ ꯇꯦꯡꯊꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯀꯥꯏꯅꯕꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯐꯕ ꯂꯝꯆꯠ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯐꯕ ꯂꯝꯆꯠꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯐꯛꯂꯥꯡꯗ ꯃꯀꯣꯛ ꯊꯣꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯉꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨ ꯀꯧꯕꯤ ꯑꯃ ꯂꯩ꯫ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯗꯨꯒꯤ ꯃꯆꯥ ꯆꯅꯨ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ, ꯏꯪ ꯇꯞꯄꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯅꯧꯕꯤ ꯑꯗꯨꯒꯤꯁꯨ ꯍꯥꯟꯅꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯆꯍꯤ 13 ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯕꯣꯛꯅ ꯀꯣꯅꯨꯡꯗ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯅꯨꯗꯤ ꯆꯍꯤ 15 ꯇꯃꯛ ꯁꯨꯔꯤ꯫ ꯂꯤꯛꯂꯥ ꯀꯣꯅꯨꯡꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯗꯤ ꯐꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯐꯤꯔꯣꯜ ꯁꯦꯠꯄꯤꯔꯕꯁꯨ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯐꯖꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯏꯜꯂꯝꯗꯦ, ꯌꯥꯝꯅꯁꯨ ꯃꯕꯨꯛ ꯐꯠꯂꯝꯗꯦ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕ ꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯟꯅꯗꯕ ꯂꯝꯆꯠꯇ ꯅꯠꯇꯅ ꯃꯁꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯅꯨꯕꯨ ꯀꯜꯂꯛꯄ, ꯅꯨꯡꯁꯤꯗꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ, ꯂꯨꯅ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯗꯁꯨ ꯐꯠꯇꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯁꯨ ꯂꯤꯛꯂꯥꯒꯤ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯇꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯅꯨꯒꯤ ꯋꯥꯕꯨꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ "ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯗꯨꯅ ꯂꯨꯍꯣꯡꯒꯅꯤ." ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯥꯅꯁꯨ ꯃꯆꯦꯅꯤ꯫ ꯃꯥꯅ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯍꯣꯡꯁꯤ꯫ ꯃꯥꯅꯁꯨ ꯃꯁꯛ ꯐꯖꯕ, ꯃꯔꯝꯆꯠ ꯐꯖꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯆꯅꯨꯗꯒꯤ." "ꯃꯗꯨꯗ ꯑꯩꯅ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ ꯃꯍꯥꯔꯥꯅꯤ,
ꯅꯪꯅ ꯄꯩꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯃꯗꯨꯗꯒꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯅꯤꯡꯊꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯍꯩꯔꯕ ꯐꯤ ꯇꯨꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯥꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯩꯁꯤꯡꯕꯨ ꯀꯧꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ "ꯏꯅꯥꯏ ꯅꯨꯄꯤꯁꯤꯡ ꯇꯥꯕ꯭ꯔꯥ? ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯃꯍꯥꯔꯥꯅꯤ? ꯏꯅꯤꯡꯊꯧꯗ ꯆꯅꯨꯒꯤꯗꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩ, ꯑꯅꯧꯕ ꯁꯦꯝꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯍꯥꯏꯈꯣ." "ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ, ꯑꯗꯨꯒꯅꯦ ꯆꯅꯨꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯅꯪꯅꯅꯦ ꯍꯨꯗꯨꯅ ꯄꯨꯔꯛꯎ, ꯑꯃꯠꯇ ꯐꯥꯎꯕꯅꯦ ꯊꯝꯂꯝꯒꯅꯨꯀꯣ꯫ ꯁꯦ ꯅꯪꯒꯤꯅꯦ ꯁꯅꯥ ꯂꯨꯄꯥꯅꯤ, ꯁꯤ ꯄꯥꯏꯁꯤꯜꯂꯨ." "ꯊꯥꯒꯠꯆꯔꯤ ꯃꯍꯥꯔꯥꯅꯤ, ꯑꯩ ꯁꯣꯏꯗꯅꯕ ꯃꯍꯥꯔꯥꯅꯤꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯒꯦ." "ꯑꯗꯨꯒꯅꯦ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯗ ꯐꯖꯕ ꯐꯤꯔꯣꯜ ꯑꯃꯠꯇ ꯁꯦꯠꯍꯟꯅꯕ ꯊꯝꯃꯝꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯈꯪꯕ ꯆꯅꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯌꯣꯟꯕ ꯃꯤꯁꯤꯡꯗꯒꯤ ꯐꯤꯔꯣꯜ ꯂꯧꯔꯨꯅꯕ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯊꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯊꯤꯡꯉꯤ ꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯅꯨ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯁꯦꯠꯂꯝꯕ ꯃꯜꯂꯕ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯑꯣꯛꯄꯒꯤ ꯃꯆꯤ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯇꯨꯃꯤꯟꯅ ꯎꯗꯅꯕ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯨꯒ ꯇꯞ ꯇꯥꯅ ꯀꯦꯔꯒ ꯄꯣꯡꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯇꯧꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯦ, ꯑꯗꯨꯒ ꯐꯝꯐꯝ ꯂꯣꯝꯗ ꯆꯪꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯦ꯫ "ꯔꯥꯖꯀꯨꯃꯥꯔ ꯌꯦꯡꯉꯨ, ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯅꯤ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ." ꯂꯤꯛꯂꯥꯅ "ꯔꯥꯖꯀꯨꯃꯥꯔ ꯈꯨꯔꯨꯝꯖꯔꯤ." ꯂꯤꯛꯂꯥꯅ ꯐꯅ ꯀꯦꯔꯕꯁꯨ ꯃꯍꯥꯛꯅ ꯀꯦꯁꯤꯜꯂꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯑꯊꯤꯕ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯅ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯃꯍꯥꯔꯥꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯃꯗꯤ ꯎꯗꯦꯅ, ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ?" ꯃꯗꯨꯗꯒꯤꯗꯤ ꯂꯤꯛꯂꯥꯅ ꯆꯅꯨꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒꯦ ꯈꯟꯗꯨꯅ "ꯍꯣꯏ ꯁꯨꯏꯌꯦ ꯔꯥꯖꯀꯨꯃꯥꯔ, ꯌꯦꯡꯉꯨ ꯇꯨ, ꯑꯥꯗ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯅꯤ, ꯃꯥꯗꯤꯅꯦ ꯀꯥꯆꯤꯟꯗꯅꯦ ꯂꯣꯠꯂꯒ ꯂꯩꯔꯤꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯆꯅꯨ ꯑꯗꯨꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯛ ꯑꯗꯨ ꯐꯖꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯒ "ꯔꯥꯖꯀꯩꯅ, ꯅꯪꯗꯤ ꯐꯖꯈ꯭ꯔꯦꯗ. ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯪꯒꯤ ꯐꯖꯕꯗꯨꯗꯤ ꯂꯣꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ." ꯆꯅꯨ ꯌꯥꯝꯅ ꯏꯀꯥꯏꯅ "ꯔꯥꯖꯀꯨꯃꯥꯔ, ꯑꯁꯨꯝꯅ ꯐꯤꯔꯣꯜ ꯑꯃꯟꯕ ꯁꯦꯠꯂꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄꯁꯦ ꯑꯩꯒꯤ ꯍꯩꯅꯕꯤ ꯅꯠꯆꯗꯦ. ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯁꯨ ꯅꯠꯆꯗꯦ, ꯌꯥꯗꯕꯒꯤꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯃꯜꯂꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯎꯕꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ" ꯍꯥꯏꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯃꯗꯨꯕꯨ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯣꯏꯅꯣ? ꯅꯪ ꯎꯔꯨꯕ ꯀꯅꯥꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥꯁꯨ ꯌꯦꯡꯅꯤꯡꯂꯣꯏ. ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯧ." ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯔꯛ ꯈꯪꯇꯠꯊꯠꯂꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔ, ꯆꯅꯨ ꯑꯗꯨ ꯏꯀꯥꯏꯔꯅꯤ. ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯃꯜꯂꯕ ꯐꯤꯖꯣꯜꯁꯤꯒ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤ." ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯆꯅꯨꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯕꯒ ꯇꯥꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯂꯤꯛꯂꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯅ "ꯃꯁꯤꯒꯤ ꯆꯅꯨ ꯍꯥꯏꯕꯤꯁꯦ ꯀꯌꯥꯗ ꯀꯗꯔ ꯍꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯀꯌꯥꯗ ꯍꯩꯅ ꯐꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ!" ꯂꯤꯛꯂꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ "ꯏꯃꯥ, ꯑꯩ ꯏꯁꯦ ꯌꯥꯝ ꯀꯥꯔꯦꯕꯨ. ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯩꯒꯤ ꯑꯣꯏꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥ?" "ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯑꯣꯏꯗꯅꯤ? ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ, ꯂꯥꯎ ꯆꯠꯂꯁꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗꯤ ꯏꯆꯥꯒꯤꯅꯤ, ꯏꯆꯥ ꯂꯤꯛꯂꯥꯒꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯆꯅꯨꯕꯨ ꯀꯥꯏꯗꯅꯣꯃ ꯊꯣꯛꯄ
ꯈꯣꯠꯄ ꯌꯥꯗꯅ ꯊꯝꯖꯤꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯔꯩꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯅꯥ ꯂꯩ ꯏꯅꯥꯏꯁꯥ? ꯆꯅꯨ ꯑꯗꯨ ꯀꯣꯟꯅꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ, ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ, ꯊꯣꯛꯍꯜꯂꯛꯀꯅꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯊꯣꯛꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯅꯥꯏ ꯃꯔꯤꯅ ꯆꯅꯨꯕꯨ ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯍꯟꯈ꯭ꯔꯦ꯫ ꯆꯅꯨꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯨꯡꯁꯤꯔꯛꯀꯅꯤ, ꯃꯥꯕꯨ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯍꯥꯛꯅꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯨꯔꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯆꯅꯨ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯏꯆꯦ ꯂꯤꯛꯂꯥꯕꯨ ꯅꯝꯗꯅ ꯄꯤꯁꯤꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ, ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕ ꯑꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯆꯅꯨ ꯎꯅꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯅꯨ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯥꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕ ꯊꯥꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯅꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯨꯝ ꯁꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯏꯇꯥꯎꯁꯤꯡ, ꯅꯈꯣꯏꯒꯤ ꯔꯥꯖꯀꯩꯅ ꯆꯅꯨꯗꯨꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ, ꯏꯪꯒ ꯇꯞꯂꯗꯅ, ꯃꯥꯒꯨꯝꯅ ꯐꯖꯕꯤꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ"꯫ ꯉꯥꯛ ꯁꯦꯟꯅꯕ ꯊꯥꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯆꯅꯨꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯡꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯉꯥꯛ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯥꯏꯗꯒꯤꯅꯣꯗ ꯔꯥꯖꯀꯨꯃꯥꯔ, ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ, ꯆꯅꯨ ꯑꯗꯨꯗꯤꯅꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯒꯁꯦ ꯃꯥꯅ ꯑꯣꯠꯈ꯭ꯔꯕꯖꯥꯠꯅꯤ, ꯊꯤꯅ ꯊꯤꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯕꯤꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯔꯤꯁꯨ ꯉꯛꯏ, ꯑꯗꯨꯒꯅꯦ ꯑꯃꯠꯇꯗꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯗ ꯁꯤꯖꯤꯟꯅꯗꯕꯅꯤ, ꯊꯑꯣꯏꯅ ꯑꯃꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯅ ꯂꯩꯕꯅꯤ, ꯊꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯗꯅ꯫ ꯕꯦꯕꯥꯔ ꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯖꯀꯩꯅꯥꯅꯤ"꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯅ ꯂꯩꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯐꯤꯔꯣꯜ ꯑꯃꯟꯕ ꯁꯦꯠꯄꯨꯗꯤ ꯁꯦꯠꯂꯛꯏ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯐꯤꯔꯣꯜ ꯑꯃꯟꯕ ꯁꯦꯠꯄ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯇꯣꯏꯅ ꯑꯗꯨꯝ ꯁꯦꯠꯄ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯕꯦꯕꯥꯔ ꯌꯥꯎꯗꯕ, ꯃꯊꯣꯡ ꯈꯪꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯏ꯫ ꯅꯠꯇꯦ, ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯁꯣꯏꯗꯅ ꯀꯜꯂꯛꯇꯨꯅ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗꯨ ꯑꯩꯅ ꯂꯧꯅꯕ ꯁꯣꯏꯗꯅ ꯁꯤꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯈꯪꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯉꯥꯛ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯂꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯅꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯇꯥꯔꯝꯃꯤ, ꯅꯣꯛ ꯅꯣꯛꯇꯨꯅ꯫ ꯉꯥꯛ ꯁꯦꯟꯕ ꯅꯨꯄꯥꯅ "ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯆꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯖꯥꯠꯅꯤ, ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯥꯗꯦꯕ"꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯛ ꯁꯦꯟꯕ ꯑꯇꯩꯅ ꯃꯍꯥꯔꯥꯅꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯅꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯦ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯅꯨꯗꯤ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯃꯝ ꯃꯝꯕ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯏꯃꯥꯅ ꯂꯤꯛꯂꯥꯕꯨꯅ ꯀꯦꯅ ꯃꯧꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯒ ꯎꯅꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯒꯅꯤ꯫ ꯑꯣ, ꯐꯠꯇꯦꯗꯀꯣ ꯅꯣꯏꯁꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯐꯖꯔꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯃꯅꯥꯏꯁꯤꯡꯗ ꯄꯤꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁ, ꯐꯖꯈ꯭ꯔꯦꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ꯫ ꯏꯁ, ꯀꯔꯤꯅꯣ ꯁꯅꯥꯅ ꯀꯩꯅꯣꯃꯁꯨ ꯊꯥꯔꯤꯅꯦꯍꯦ꯫ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯅ ꯊꯥꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯐꯖꯈ꯭ꯔꯦꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯊꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯔꯥꯖꯀꯨꯃꯥꯔ,
ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯁꯅꯥꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯦ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯑꯩꯅ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯁꯦ ꯄꯨꯈ꯭ꯔꯣ, ꯁꯅꯥꯁꯤꯡꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄꯤꯊꯣꯔꯛꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯎꯅꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯀꯣꯛ ꯑꯗꯨꯗ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯆꯅꯨꯕꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯎꯖꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯗꯤ ꯎꯗꯦꯅ, ꯃꯥꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯃꯍꯥꯔꯥꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯗꯤ ꯃꯄꯥꯅ ꯀꯣꯅꯨꯡ ꯃꯇꯥꯏꯗ ꯂꯩꯕ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯆꯦ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯒꯤ꯫ ꯑꯗꯨꯛ ꯅꯧꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯨꯝ ꯊꯝꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯈꯪꯂꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯤꯛꯂꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯌꯥꯅꯔꯒ ꯑꯩꯒ ꯆꯅꯨꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯅꯕ ꯅꯪꯅ ꯑꯝꯇ ꯁꯤꯜꯂꯛꯎ꯫ ꯐꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥ ꯈꯔ ꯄꯤꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯄꯥꯎ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯅꯨꯗꯤ ꯃꯥꯒꯤ ꯃꯊꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯍꯦꯛ ꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯕ ꯍꯥꯏꯌꯨ꯫ ꯊꯣꯡꯁꯪ ꯃꯁꯤꯡ ꯂꯧꯈ꯭ꯔꯕꯗꯤ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯇꯥꯍꯧꯗꯨꯅ ꯈꯨꯗꯛꯇ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯇꯝꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯂꯤꯛꯂꯥꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯥ ꯑꯣꯏꯅ ꯆꯅꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯅꯤꯡꯊꯤꯅ ꯂꯤꯛꯂꯥꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗꯤ ꯆꯅꯨꯅꯤ ꯈꯟꯖꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗꯤ ꯂꯤꯛꯂꯥꯕꯨ ꯆꯅꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯃꯈꯨꯠꯇ ꯁꯤꯕꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗꯤ ꯈꯜꯂꯤ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯆꯅꯨꯁꯤꯕꯣ ꯋꯥꯒ ꯀꯌꯥ ꯏꯉꯥꯡ ꯉꯥꯡꯗꯦ, ꯁꯥꯎꯔꯤꯕ ꯖꯥꯠꯂ ꯃꯥꯏꯁꯤꯕꯣ? ꯅꯠꯇ꯭ꯔꯒꯅ ꯏꯀꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯅꯨꯅꯤ ꯈꯟꯗꯨꯅ ꯂꯤꯛꯂꯥꯕꯨ ꯇꯨꯃꯤꯟꯅ ꯅꯨꯡꯗꯥꯡ ꯊꯣꯔꯛꯎ, ꯃꯥꯒ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝ ꯅꯨꯃꯤꯗꯥꯡ ꯂꯤꯛꯂꯥ ꯑꯗꯨ ꯐꯤꯅ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯂꯤꯛꯂꯥꯕꯨ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯤꯛꯂꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯆꯤꯡꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯃꯥꯒꯤ ꯃꯄꯣꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯆꯅꯨꯅꯤ ꯈꯟꯖꯗꯨꯅ ꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯤꯛꯂꯥꯅ ꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯕꯣꯛ ꯀꯧꯔꯨꯒꯦ, ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯂꯁꯤ, ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯂꯤꯛꯂꯥ ꯋꯥꯔꯨꯅꯨ, ꯏꯕꯣꯛ ꯇꯧꯒꯦ, ꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯃꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅꯅꯦ ꯈꯨꯗꯣꯞ ꯑꯃ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅꯅꯦ ꯅꯪꯅ ꯉꯝꯃꯅꯤ, ꯋꯥꯒꯅꯨꯁꯤ ꯏꯕꯣꯛ ꯇꯧꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯧꯁꯤꯜꯂꯦ ꯃꯥꯒꯤ ꯃꯌꯨꯝꯗ꯫ ꯑꯗꯨꯒ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨ ꯂꯤꯛꯂꯥꯒ ꯊꯣꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯉꯛꯅ ꯆꯅꯨꯗꯤ, ꯑꯗꯨꯒ ꯂꯤꯛꯂꯥ ꯅꯪꯅ ꯐꯝ ꯑꯁꯤꯗ ꯀꯔꯝꯅ? ꯂꯤꯛꯂꯥꯅ ꯀꯔꯤꯅꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯂꯒ? ꯍꯦ ꯆꯤꯟꯊꯤꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯆꯅꯨꯗꯨ ꯅꯈꯣꯏꯅ ꯐꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛ? ꯑꯝꯇ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕꯤꯈꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯠꯂꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯈꯪꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ
Ibungo, Rajkumar, nangi susi luhongdana chatpa yaroine. Rajkumar ama oiraga wasak ngaktrabadi dandi phangani nang kawgano. Noina tawningba tawrau. Aidi likla ase lawbu sugam ngamloi. Chanu nattaba kanamta aina lawroi. Phare phare. Nangi susi lawge haibra natraga nang dandi phangge haibra. Noina tawningba taw. Aidi lawo putsigi. Adudi phare. Nang na hakibuwa nasana ngaktabadagi. Nang chahi manga chopna tenawa ondana napunsi ado lenba tabani. Asumna Rajkumar adu tapna tenawa onba horakle. Adudagidi tenawa ondana paikre. Likla amadi mabokti sitha nokhori. Likla konungda halaktuna wafam pomba mama maharani da tamle. Adudagidi Chanu tanaba mamana. Ichadi Rajkumarga luhongdorobanane. Se sana singse khalu haying luhongbuda ichana sinaba. Wafam adu tarduna Chanuna Ima Ichena Rajkumar duga luhongdori haibra. Likla ni yamna usitana Rajkumar aduna aibune yamna pamdana luhonglasi haina haire. Thasajraga yenguse khudopse. Haiduna khudop adu utlabadadi Chanu adu lebakta phamthaduna kapkhre. Madu bada maharani amadi likla michi khatnaduna nok na chatkhre. Numidangda tenawa adu Kaubila pambi amada tongduna Chanu bu konung aduda koyeng yengduna thiba haurakle. Kona thangda Chanu adu mage kage thongnauda thoraktuna atiyada asum mamit kuptana wakhala sum tawni yenglingaida. Mahakna machinna muram soli. Oh, aina aigini khanjaramba Rajkumar adu ichega luhongi dorabako. Laibak thidako Chanu nangse. Wafam adu tarabada tenawa adana Chanu ni khanglabada para magi manakta paisilaktuna Chanu da tonglari. Adudagidi Chanu da tapna Chanu aine nangi Rajkumar duni. Haibada Chanu adu pungangakle. Karino tenawa nangbu karamna aigi Rajkumar karamno oidoino. Madudagidi tenawa na thokiyo pumba Chanu da amada chithadana tamle. Aduga makhoi ani awa nungai kara wailinaduna kapminare. Asumna tenawa aduga makhoi ani lona asum nungtigi numidang khudingi unai. Aduga Chanu su Rajkumar adubu chahi manga ngaigi haina leplami. Adubu nongma ningthau adu yamna kanna naduna laikatnaba ngamdana leikidre. Leiba atuda leiba maibi kya tanarabasu ningthau adubu kanma ngamkidre. Adudagidi maharani aduna phammadu ningthaugi lausinaba tawrakpadagi mabu hanadagi yadaba phamnaiba amadi prajasingna irang hauraktuna maharani adu macharik labu puduna mabu aduki mayumda asum chelaklami. Adubu lamida asum tho'u haidana lanmi singna tanaraktuna maharani adudi mathwai thakirami. Aduga likladi umangwa mangda phaudna chelakli. Aduga mabokki manakta lekhirami. Asomdana Chanubu phamnaiba singna magi ka adudagi puthoraktuna mahakna leiba adubu pahlanki. Aduga chahi manga Rajkumar adubu ngaidana Chanu Rajkumar aduna mi amu olaklaba matungda chapna luhongduna leiba animak maratapna pankhirami. Aduga makhoi anigi machanupa amamda leiba ammamgi ningthau kona thangda oihanki. Adubu ihenba pamlubi kalakpana masaruk oibi likladi kanana sulobidana mabuk laikhidraba matungda yumaduda matomda adumak sipa ngaina laikhirami.